Image PAODAM ming tabiri basungbo yumnam Anuradha Devine konuna krumzare. Housing Marweba PAODA. Exploring options and opportunity of TV cell NGO collaboration for TV elimination by 2025 Highway Hiramda Nomagi Oiba State Level Concentration Program Pangthokre. Art and Painting Competition Pangthokuna Manamatum Yanthokre. Tarup Suba Kundoma Bozendo Theatre Festival Ngasadike Hodokre. Loinana Ukraine helicopter Kaibake Thokta Mio Tarani Pansiri. House of Pausan and Epizari. Stata Asi TBG Lamda Irai Topayaba Oidri Haina Community Network for Empowerment Conge President Argenali Nikantana Pundokre. Wapama Singasi Stat TV Shell Manipur Amade Kona Sinduna exploring options and opportunities of TV Shell NGO collaboration for TV elimination by 2025 Haiba Hiramda Pangtokiba Nomagi Oiba Stat level consultation ge Tharamda Pundokibane. Impal ge North AOC Daleba Hotel Impal the Pangtokiba Tharampadada State Asigi Tongan District Singe District TV Official Rehabilitation Center Singe Mihut Sing Yauna Tongan Ba NGO Singe Mihut Kiasu Saduk Yaki USA ge Onal Institute ke Ngalo Makada Sinduna Pangtokiba Tharambaduke Makada Wangang Laduna President RK Nalini Kantana State Asi TV Lamda Tarai Laitopayaroi Wall Hello Organization na Malimgi Laimai Digi Kumzali Sangani Contrada TV Mutanaba Pandam Tamle Adubo Lebak Asidigi Kumzal Lisangani Kunmanga Paupada TV Mutakani Haina Akanba Kongsang Sangsale Lebaki Oina Tamleba Pandama se Mai Pahanba Matamda Ekoi Kudingi Todang Lay Kongtang se Mai Pahanbada Atawa Todang Oigatariba active case finding Oina high risk group Chaliba rehabilitation center Dalaiba Miyoshinda TV screening Tabak Satavao Cray. Ta Amachupna stated TV Shell Ga Kusamnadana active case finding Tatari Kongtang Asida NGO Kya Sadok Yahalabati Lisangani Kumangada Mutatkani Haidiba Asida Mating Oigani Haiki. RK Nalini Kantana Makataraduna Lengang na Popi Amade War on Drugs da Tawai Yauna Honariba Sumna Hiramasigi Matang da So Haksina Lauduna Tabak Paikat Patangai Pade Haiki. Ngasigi Tarampaduda Sarugia Kiva State Asagi State TV Officer Dr. W. Shasidna Nengshe Mitrage Matangda Wapangkia Tankibakaloinana TV Naraba Mio Shingbo Nathaiduna Tambigano Makoishu Mioibane House of Pauke Oina State Asida Nekshe Mitra Humbodra Nature Lady Makoina TV Naraba Mio Shingbo Tongan Ba Makalge Naglopidi Miamna Nekshe Mitra Oibio Haiki Laliba January Tang Kuntaruk Republic de Numita Toning the Batodok Tokanabake Section Tarang Lokopo Aina Ngasinungtin Kongsom Bazar Amadi Masagatainaba Sapam Mamang Lekaige Yumsingda City or Tobali Unit Kongsom Police Station Amadi Nupi Police Yawa Apunba Timna Thiba Honbagi Tabasa Takre Tombalge SP Zoe Sandra Hawizange Potak Makada Ngasinungtin Pung Honga Minitaram Tabada Nungtin Pung Mariga Minute Taradom Taba Pauda Jatagiba Tibo Humbagi Operation Adada Yum Yankai Taderom the Chunky Amadi Nupa Yankai Nupi Kuntrani Toirom verified Toki Operation Adada Apapun Yaukide Pariksa Pe Charcha 2023 ga Marilenana Jane Education to Office Kaksanga Sinduna Exam Warrior Singi District Level Sport Art and Painting Competition Ama Ngasi Practicing Junior High School Kaksanga Pangtokre Class 6 to 12 Fawda Tamliba Mahirui Shingi Oina Pangtokiba Kaksang District Level Sport Art and Painting Competition to Aduda ZEO Kaksangi Makadaleba Tongamba Mahilui Shing Singdagi Mahiroi Chatret Lona Sadubyaki Competition to Adu Pangtong Lingai Manungda Manipur Pollution Control Board Ki Chairman to Oriba Wabagai Assembly Constituency MLA Dr. Usam Debent Hiyanam Assembly Constituency MLA Dr. Yunam Radesham Anishu Laktuna Yangsilaki Competition Aduda Makong Matang Tarabasanga Social Worker Naurem Navachandra Rater Zone Education Officer Pukambam Nimai
Kaksing Municipal Council के ex councillor Prakhambam Sanahan Devi, BJP Kaksing District President in charge Ketrimayum Indubula, General Secretary A Gojent, Zonent Evaluation Officer Kaksing, Yankom Asawa Amadi Practicing Junior High School Kaksing Headmistress, Yankom Romi Balana Manayan Toki. Ngasi ke competition ta aduda Kaksing High Secondary School Kaksing ge Borang Temp, Kohinu Chanuna First, Kaksing Kunau Government High School gi Mayang Lambam, Kriti Darani Devina Second, Grace Fortis Academy Kaksing gi Jongom Lalian Kupna third aduna Mathang Sina Lupalisang Manga Lising Ahom Lising Aniga Momento Amadi certificate Punky. Fourth position take 13th position Taba Mahiro Taradana Lupa Chamanga 14th position take 38th position of Hawda Laiba Mahiro Kunmangadana Lupa Chahum Consolation Prize Oina certificate Amadi Momento Balu and PK. Saduya Kiba Mahiro Kudimaktasu certificate Yantoki Heidi. Kanglan Kaina Chalairamba so Milsing Forest Department na Hanadiki Hauna Tingzantuna Lapage Saduka Ma Oina Forest Minister T.S. Bisoja Ke Miang Makada Tawan Forest Division Ge Manung Chanba Kaksang Range Ke Range Officer Al Dinesna Luchingba Timba Amana Ngarang Tawan District Ke Langatent Area da Laiba Kanglan Kaina Chalairamba so Milsing Tingjin Krai Sawmill Sing Tingsan Mage Kongsad Aduda Langatent Manning Lakaida Laiba Sagol Semp Nanda Sagol Sen Samzai Sagol Semp Ibomcha Amasong Sagol Semp Bikram Haidaba Miyoshinga Asigi Sawmill Sing Kamlon Kaina Chalaramki Sawmill Sing Asigi Akoibada Logi Wangbada Ledamba Tipa Lok Sing says Dauduna Forest Care Sing Register Tobakloinana Logi Oiba Tabak Tauram Sing So Bakatba Hore Haidi Forest official amana pondorapage matungi ina Thawanta Forest Division ge tonga-tongamba mafam singda drive ase makhata na chathaki gane Kanglon Kaina Chalairamba Sawmill Sing compromise amata tauroi logi oiba lokhapam thokpa thabak sing chapsana lokhatgani hairi Jai kya ki mamangdagi pangthoktuna lakpa Kundongbam Brojento Theatre Festival ge Taruksawa Festival ngasi Kundongbam Brojento Culture and Trust na Sinduna J and Dance Academy ge auditorium da phawdokrai Lai hui ge culture and temna Pazaraba Pena Pamsaka Ama Saglaba Matung inauguration ge formal function as a Haudokibani. Jayi Omahum Lairaga Pangtopa Amadi Numitaren Tarukni Chathagadaba Festival Asi Haudopage Tharamda Manipur Saite Parisat Impal ge former President I.S. Kangjamp IAS retired Dr. R.K. Nimai Amadi Kundungbam Brojendo Lingsang Mana Lisangni Kulumdoi Awardee Moirang Temp Inauna President Members in Oina Saruya Kibagaloinana Lake Drabal K.S. Brojendo Mitamda Hekaleka Tamduna Ikai Kamnabo Otke Drama Home Yoba Ladik Amadi Festival Asige Savineshu Fonke Loinana Haudopa Numiki Oina Loitong Bump Braja Mohona Direction Piba Isasa Ipalam Borage Haiba Play Otke Taranga Mari Lainana Chief Guest Oina Sarugya Kiba IS Kangjam na Hai Kunai Amada Chatnariba Kanglonta Amadi Niyom Singh Brajendogi Placing na Uhan Bangamle Punamakasi Director Amadi Artist Singh na Play Adugi Tawai Hapanangamane Maki Lila Singh Asida Aikoina Research Tawayaba Hiram Kaya Yauri Maramasina Tongantongamba Miyingdagi Mahaki Maramda Research Tawa Haunaraklagade Brojendo Kanano Haibasi Mamutana Kangna Nabagida Mahake Waka Amadi Mahake Maramda Makatana Laidiga Fongtuna Amadi Festival Asi Makatana Chatabiu The Cinema Theatre Lamda Lady Basing Brojendebu Haktingnana Tingna Hodrabasu Mahana Iramba Play Sumangila Radio Lila Kayana Mahapu Mamutana Kangna Bangatani Amaramda Manipur Mapamba Kayada Drama Festival Kaya Tongantongamba Lub Kayana Jay Kudinge Pangtuknay Adubu Aipa Amagida Magda Festival Toba Haiba Asidi Kundong Bump Brojendo Theatre Festival Asikatani Maki Play Day Amakak Oirabasu Tongantongamba Theatre Group Singna Sanai Haiki Tongantongwa Theatre Group Singna Mana Pamjaba Aiba Singi Lila Utpani Theatre Festival Ayambata Bazatong Brage Festival Togiba Atuk Cup Ammonia Togimane Auri Sindana
adu nattabada aiba amakaki maki lila sing tagi oiba adumba festival ama tawwa habisidi ngasi phawna leptana sathari base hondo mom burjendro gi drama festival sine Lagliba sahi ing sok lisangani kulumdoigi yangkai matwerak soba lila festival asida sumang lila producer association su sarugyaragani haina association asigi secretary al hamantana ngasai manipur press club da pangthopa paugi mipam amada phongdokre paugi mipam pa aduda al hamantana phongdokibada haukiba chahi lisangani kunithoi ge manipur state kala academy na sendana pangthopa yangkhailak soba lila festival aduda yaningdaba wafam phongdokiba adu association ani wari sanaraba matung yasinaba purakre makataba lila festival singda sumang lila producer association su saru yabatanatana angamba mating panglagani haiba wafam thamke Maitai mitaibu India ke federal tribe list da yawan bahaiba ase yamna maram chaba demand amani demand asibu mapunga phambada ngamjaba khudimag mateng pangani haina MPCC ke president ke Megachandran phongdokre Southern Tribe Demand Committee Manipurna Chahitara Hena Maitai mitaibu India ke Southern Tribe list da chalanaba marilena basingda taksindana lakpa khongsang ke sadukama oina ngasisu STDC Manipur ge Thopurensik Yauna Babu Parada Laiba Wangkembe Kendrige MLA so Oidiba Manipur Pradesh Congress Committee ke President K Megachandra Memorandum Pisindona Taksin Crate Southern Tribe Demand Committee ke Maike de Committee Asina Maitai meeting na India ke Southern Tribe ke lista Yaugani Tangai Padana Marampa Amadi Southern Tribe Oibage Maram Chaba Singh Paudam ke Loinana MPCC ke President K Megachandra so Maitai meeting na Southern Tribe Oinabage Sangsiliba demand ase Maram Chai Loinana support auri demand ase mahake individual oinasu angam bathakta mateng pangani amade Congress Party ke oinasu political and party ama oina khanakigani haina su thajaba pike Amaramda demand ase Maram Chai natraga sade haiba adudi authority oriba government lebanse haiki Taliba demand haibitare masi aigi weba individual agent MLA oinadi aide dum masi mayam maitai singi interest aide dum voice lauduna leijabani aduna individual oinadi ai support tawi loinana ani suba point da aina congress president oibinina masidi political party gi oibadi ai khanadri adu masi mayamna अखोगी political party होइना आई हाइबनते political गिदि अखोई यम democratically अखोई खनरगा अखोगी होइबा अदुम खनगनी Sayi sigi February thada pangtokadariba state assembly session asida governor address da maitai mitaibu ST list da chalhanbake wafamba yahonna bahonari lengangna hiram asida domination ba asi mioi kyagi hakmat pani haibada Haiman Bathok Haina Maitai Tribe Union Secretary Administration Mudum Chiramanina Ngasi Manipur Press Club da Pangthopa Paugimi Phama Amada Phongdokre Mahna Makatana ST lista Mitai Maitai na Chanba Haibasi Mayingna Taraga Lairabani Union ge Maikaidagi Kudam Kayana reference Piraga Kyarak Hana Hiramasige Matangda Lengak Asige MLA Humpu Governor da Kangankibale Krabani Mamangai Matamabada ST Oina Lairambani Adubu India da Manipurna Titkraba Matunda General Oikibade ST Amak Oibagi Lepam Thokpa Sink Mapung Pana Lazaraba Puruba Ase Ngasi Pawa ST Lista Chandana Leba Haibasi Laibak Tivani Lenga Paiba Singnasu ST Jalotrabadi Puruba Ase Tunglab Zadda Mami Samkani Haina Kyarak Haide Adubu Sentana Thar O Haiba Documenti Lengangna Thadana Thamli Karigidamakta Thapam Thokpa Chasing Thadana Thambano Lisang Senata Tharakpa Kongzang Ase Lengangna Tumina Kangsinadana Leba Laibak Tivani Mibung Kudimangna Suyanaraba Wapama Ase Matang Thada Pangadariba Assembly Session da Potokuna Kanabiu Karigumba Kanadrabadi Pandam Fangnaba Changsilva Lupsinga Punsilaga Kongzang Changsingani Haiki Thasige Hoki Batang Taram Doida National Investigation Agency NIA Timba Amana Morigi Mapamba Karadatiba Humbagi Tabak Satabada Mi Maridagi Lupa Lak Kuntraram Pagat Lava Matung Ngasi Amok
NIA gi timpa ama laktuna more da leba tungan tungan ba bank sing State Bank of India, SBI, Punjab National Bank, PNB, UCO Bank amadi Axis Bank da changduna jingnaba mioi kharage bank statement thigatpagi thabak chathakre hairi. Nakalamaramda NIA timma asina more gi jingnaba imongka anida changduna wahang pahang chatharamle haide so source amana hairi. Impal Dimapur Lambida Lambigi Pandava Thoduk Singh Thokpa Hanta Hanadabagi Pandamda Kangpopi Police Station na Lokat Balambiki Section Tharangi Manung Channa Ngasisu Lambi Asida Kanglong Kaina Gari Tharak Pasing Pagatuna Wakatahan Kray Kangpopi Police Station gi Mamangda Station ta Asige OC KH Suning Kopana Lusingduna Chathakeba Driver Aduda Lambi Asida Helmet Uptana Gari Thauba Chahi Shudaba Angang Gari Thauba two-wheeler garida mi ahum tongsinba mobile paiduna gari thorpa miyosing phagatki loinana helmet yaroktaba miyosing su kudakta helmet lehenki ngasige driver adugi matangda OC Suning Komana Kangpopi District Police na district asigi SP Bikram Sike Miyang Makada district asida lambi gi pamdaba thodok sing thokpa hantahana ba thabakya lokatana lakli Masigi manung channa ngasi asisu kanglong kaina gari thorapa mioi singbo phagatuna awareness biduna wakal tahan bagi thabak ase paikhatpani makatana so Kangpopi Police Station na national highway asida pamdaba thodok sing thoktanaba thabakya lokhatki gani haiki Roadside Vendors Welfare Association RSVWA Quaidapan Kaitin Amadi National Hawkers Federation Anina Puna Kusamnadana Association Asigi Chahi Kunmanga Subagi Silver Jubilee Thoram Ngasi Gandhi Memorial Hall the Pangthokre Thoramadada National Hawkers Federation Ge General Secretary Saktiman Ghosh All India Women Hawkers Federation is an Secretary Anita Das All Manipur United Clubs Organization Amogoge President PH Nando Luang RSVWA President Kadri Tamadevi Amadi Social Activist RV Shand Zimigna Loinana Mue Kiana Sarug Yarduna Association Asigi Lekidraba Thopuramba New Shingi Mapamna Laishu Katuna Ikai Kunabo Utpagaloinana Thorum Asigidamak Lebak Asigi Tongan Tongama Punkia the Gilapa Mue Shinda Kudol Tamduna Ikai Kunabo Ki Tharanga Marilainana RSVWA President Kadri Tamadevina Lebaka State Vendors Act 2014 Dagi Janaba Haurabasu Landamasige Lengangna Miang Sangdabana Ngasipawa Landamasida Papung Patna Janahan Bangamdre Vending Committee Senduna Togataba Salvation Tabaka Amata Lengangna Ngasipawa Paikatri Lengangna Gaiten Sarabasu Ek Asi Lamdamba Asiga Janaba Mongda Janahandriba Makai State vendor gi issue loishin mangamloi haina mahangna phondoki Amaramda Amokage President PH Nando Luang na lamdam asigi yelho pothok sing yokhatpa amadi miyamda yohanbada state vendor singna chauraba thodang lawi haiki state vendor singna lamdam asigi asoba khongjang kyada lawri pathodang sing aikoina ikai khna phamthoi amokona so state vendor singi issue singda angamba mate makatana so pangkhe gane haina mahangna phonki Kangpopi District Police na District Asigi Manungda Popi Tharamba Mapham Singh Yanthak Pagi Makasa Tharakpa Oina District Asigi Cycle Police Station Ge Manung Chanba Hangsom Village Ge Hell Range Singh da Tharamba Popi Pambi Singh Yanthaduna Manga Kray Kangpopi Ge SP Thoksam Brigam Sinna Luchingba District Police Kangpopi MPTC Na Force MR 2nd MR 5th IRB 6th IRB Forest Department District Administration ke President Johumlong ki apamba tin amana ngasi district asige manungda leiba Jangnoi village dege pung ohum khongna changlaba matungda Hangsom village ke Chingmaida ekar nipunitor rom pakna tharamba popi pambi sing adu yanthat khibani Driver Dugi Matangda SP Bikram Sinna District Asidage Drug Maru Pangna Mutana Bahonabagi Manung Channa Paikaleba Popi Yanthapagi Tabaga Asi Makatana Suchatakegani Loinana Asigamba Tabaga Sida Jenaba Mioishinge Matakta Suluge Oiba Tabak Singh Soidana Lokakani Maramasina Popi Thariba Singna Police na Yan Balak Tringai Isana Kangna Popi Yanthatuna Simpam Asi Hongdokadamni Haiki Amaramda Churachandpur District ke Mapam Kyada Tharamba Popi Pambi Singh ngasi so drone season aduna mangang kray Sarkana Sangsilaba War on Drugs 2.0 ge
saruka ama oina haidba popi pambising yanthapagi thabak adu combined team sing na drone season aduna chathakibani lengang na panakana wanarabasu club maida paibi CHO singna sagutrabadi war on drugs mai pakloi maram aduna CSO club singna thauna phana thurakduna popi thaba amadi mayai khaba drug Thingbada Thodang Lomina say Haina Information Center for Hill Areas Manipur Ichamna Phongdokre Nagaram da Pangthokiba Paugi Mipam Amada Ichamge President Yuimi Horamna Hai Lenga ki war on drugs campaign da Sabotbagi Manung Channa Chatariba Awareness Campaign Asi District Kudingi Chathakigane Masida Lamdam Asigi Ladiba CHO G Lusangba Singh Mairapai Singh Club Organization Singh Su Mateng Pangbiu CHO Club Singna Sagutrabadi Amasung Mateng Pangdrabadi Leganga Panayamna Honarabasu Mai Pagloi Aikoi Kudimangna Sagan Minaduna Drake Mayukta Sang Siliba Lanjanga se Mai Pangnaba Honaminari se Haiki Paugi Mipam Aduda Saru Yakiba Itamge Janen Secretary DS Pamina Hai Itamna Mipampa Ama Pamdana Lengake War on Drugs Campaign Asida Sogatpa Oina Awareness Program Pangtopa Hoki Haiba Awareness Ase Ihan Hanba Oina Hokiba January ke Tang Mangada Sorsampoda Pangtoki Maduki Mahi Oina Village Kuntra Mathoida Popi Tharambasing Yantatana Mangan Craig Hokiba January ke Tang Taratarukta Su Itam Amadi CHO Saikonta Block Kusam Naduna Anirak Suba Awareness Program Pangtoki Hauzik Saikongi Village Tara Popi Tharambasing Mabong Pana Yantatana Mangan Craig Atay Mapam Sing the Su Makatana Popi Mangan Begi Tabak Satakigane Ngarang Su Ukrulge Pongsam Village da Village Authority Amasung Youth Sing da Punduna Popi Yantabagi Tabak Chataba Hokre Huizu Village Authority na Popi Tharamba Village Asege Imunga Amma Kundage Tantoki Basulade Hadiba Awareness Program Asi Landam Asidege Popi Pambi Mapung Pana Mangantripa Pawa Chatagani Hainasu Mahana Makatana Pondoki Ukraine capital Kyiv outside Labor Kindergarten Manata helicopter Amakai Thaudukta Levaka Dugi Interior Minister Yaunami Taranipan City Ukraine Police Service ke head Denis Monastirsky na Haikibada State Emergency ke helicopter Ama Bravati da Kai Craig Thaudokadu Interior Ministry ke leadership City Interior Minister Denis Monastirsky Amasung Maki Ahamba Deputy Yevge Lekidre Yanin Thaudok Aduda Sigrabasing Manunda Angang Ahomsu Yaukre Miyoi Kumapana Soki Rescue Team na Mi Kanbaki Thabak Lokhali Helicopter Adugi Rotary Blades na Manakta Leba Building Amasuma Hanta Hanke Yakrapa Adugi Machet Makai Amasung Building Adugi Akai Atoi Singnakara Amabusu Nanchakre Haide BJP ki National Executive Meeting da Prime Minister Narendra Modi na lisangani kunmari ki Mikant Numet Chamre Khautangai Haikiba Wapamda Samajwadi Party Leader Akhilesh Yadav na Haikibada Ruring BJP na Numet Masangthiba Haure Amati Makoi Power da Kuina Leroi Bharat Rashtra Samiti ki Ahama Meeting da Akhilesh Yadav na Haikibada Numet Chahunga Marupudara Mapangi Matungda BJP Power Pairaroi Chamri Sukraba Numiti Anova Government Amalaglagani BJP na Lebakasibo Maning Halale Progressive Leaders Singh Pulaga Lebakasige Chakotharangi Tabaka Lokanabagi Matam Oide Ruling BJP Bu Yadava State Marakta Uttar Pradesh Su Yauragani Telangana na BJP Bu Thingba Ngambagum UP na Su Ngampam Thoi Kamamda Pangtoleba Bharat Rashtra Samiti Meeting da Party President ke Chandrasekhar Rao na preside tauki meeting aduda Saduk Yakibasing Manungda Delegate Chief Minister Arvind Kejriwal Punjab ki Chief Minister Bhagwant Mann Kerala Chief Minister Pinarayi Vijayam amasung CPI General Secretary D Rajasu Yauki Hauzik Sanamigi Pauda All Irengban Football Association Ipanesin to the Irengban High School Ground Chatariba 6-9 Airside State Open Football Tournament 2022-23 की ngasi sanakadaba ahanba ground ke match Sal FC Sora Laktabati FC Tentana walkover phangkhre ngasi gi anisuba ground ke match tana Wangsang United na Texam FC ko panjan taruk sino da thoike Wangsang United ke panjan singdu jersey number 5 Joy Chandrana match ke minute taramathoi amadi kun manga jersey number 14
Tomana minute contra jersey number 27 Bobisna match ke minute control doi amadi Nipumathoi jersey number 16 Borisna minute Nipunithoi satpadasan khibani Housing arubada maroiba pau amone pizari Exploring options and opportunity of TB cell NGO collaboration for TB elimination by 2025 highway hiramda normally oiba state level concentration program pangthokrai Art and painting competition pangthokuna manamathum yanthokrai Taruk suba kundoma Bozendo Theatre Festival ngasadige hodokrai loinana Ukraine da helicopter kaibage thokta miyoi tarani pansiri Image paudam ngasigide matang sidaloichare miyeng tabi besumba amukana kunjari